Jishu ashi Taiwanban hingringayda angakpa thabak kramai tawkhibano aduga nonglei nusit lakpa phat shengdaba laising shengdaba thawai moibu kramai tanthokpra sigraba nupi machabsu mahakna kramaina hodokpra habaduma akoina neinasi Manipuri Hope Channel da mayambu taram nokchari. Ngasi lesson number 5. Miracles around the lake. Miracles around the lake. Angakpa thabaksing thokhiba ko. Ekoina masi Mark chapter 4. Mark chapter 5. Asida ekoina khangma ngami. Aduga aina ngasigi verse tu pabige. Mark chapter 5 verse 19 this mine high. Adubu mahaka chatminaba yabi kide aduga mangon haiki nahaki yumda amasung nahaki narup napang singi manakta chatlu ibungona nahaki damak kayada chawkraba thabaksing tawbi khiba amasung nahakpu karamna nungsibi khiba makhoida hayu haidan leiri asi kanabu haikibano amasung karamaina oikhibano haibse khoina neinadringaida aigi rakta aigi sister Kampui Masiao Lere, aduga aigi brother Chakamnung. Ana she lesson she hobi anaba aigi brother Chakamnung nahakna prasna tawbi. Sargada lay by shore, the ekoi nahaki sastra nangi sibok singna iramba wari mayam sinangna tauram kiba miracles mayam tauram kiba mayam do ekoi nainaba matamda kari gidamak tawbi bano nangna kari digidamak adugumba thabak mayamda tawbiraga mi singda tawbi khiba miyamsida tambi khiba mayamdo akhoi nainaba matamda maru oiba akhoi life lesson phangba yaba mayamda akhoida discuss answer pibinaba discuss tarakpada nangi loksing pibiu haina solabana naina nijari amen Amen. Yam thagachare Sea of Galilee Dani sida pat chawba hairibase akoina masi Sea of Galilee se kyam chawbana hai matamda kilometer tara kunmathoi 21 kilometer shangi hai amasung 13 kilometer pai hai ko masida akoina thodok kaya amada akoina neina gani nonglei nungchit lakpa adudagidi nupi amana magi phi shoga phaba anaba phakiba asiba anga nupi macha amabsu kanbiba adudagi karamaina mi lising mangabu ko 5 loaves and 2 fish aduna karamaina kanbibra haibado akoina kamaina admaina miracles angak pathabak singse kamaina thokhiuna haibado akoina neina se Mark chapter 4 verse 35 ka 41 da pa matamda moina Sea of Galilee sije tongaga hi du tongaga Jishuna jahas adudagi hi adudagi lepaga moina takpi hai ko tambi hai adu loiraga moina chatkhi hai ko chatpa matamda hojikti moina bota tongma matamda Jishu sidi tumkhre haine tummaga leiba matam sida nonglei nusit yam chawba nonglei nusit lai hai ko masi ekhoina chapter 4 verse 35 se aina pabige okay Makoina okay adudagi akanba nong nungsit ama laklami aduga ithak na hi manungda phujil lakpada maduda isingna thangadawrami matam maduda Jishuna hi gi maning thangba sarukta mon khangduna tumduna leirami haiko maduda magi sheboksing na laaga guru aikhoi sigadaba asina hakna thausabi-dabra haina hangine Madubu Jishuna maduda hogalaga hai mahakna hogatuna nungsit adu chairaga pat aduda haiki tumina layu tapthau hai tumina layu tapthau adu nonglei nusit laaga leibuda tumina layu tapthau hai ko masi mana lauraga hairamgadra tapna hairamgadra haibdi khoina khangamoi adu lauramgani hai ko kaide ta da like
ꯃꯈꯣꯟꯗꯣ ꯆꯥꯎꯔꯕꯅꯤꯅꯀꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔ ꯖꯤꯁꯨꯅ ꯇꯞꯅ ꯁ꯭ꯇꯣꯝꯒꯤ ꯃꯔꯛꯇ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯃꯔꯛꯇ ꯑꯣꯏꯔꯝꯅꯤꯅ ꯌꯥꯝ ꯃꯈꯣꯟꯁꯦ ꯌꯥꯝ ꯂꯥꯡꯉꯒ ꯂꯩꯕ ꯃꯇꯝꯅꯦꯕ ꯑꯗꯨꯗ ꯖꯤꯁꯨꯅ ꯇꯞꯅ ꯉꯥꯡꯉꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯦꯞꯈꯤ ꯍꯥꯏ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯞꯊꯈꯤ ꯍꯥꯏꯅꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏꯈꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯅꯣ ꯅꯈꯣꯏ ꯊꯥꯖꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤꯅꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯈꯔ ꯎꯕ ꯐꯪꯉꯦ ꯃꯗꯨꯗꯤ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯖꯤꯁꯨꯁꯤ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦꯀꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯀꯤꯕ ꯑꯃꯁꯨꯡ ꯀꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯑꯃ ꯀꯣ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯀꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯤꯈ꯭ರೆ ꯃꯗꯨꯗ ꯇꯥꯏꯕꯪ ꯃꯤꯅ ꯀꯔꯝꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ꯭ꯔꯥ ꯑꯗꯨꯗꯀꯣ ꯑꯩꯈꯣꯏꯅ ꯎꯕꯁꯦ ꯐꯪꯉꯦ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯃꯇꯝꯗ ꯃꯣꯏꯅ ꯀꯤꯔꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯁꯤꯒꯗꯕꯁꯦ ꯅꯪ ꯊꯧꯁꯥꯕꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯖꯤꯁꯨꯉꯣꯟꯗ ꯍꯪꯕ ꯃꯇꯝꯗ ꯅꯣꯏ ꯅꯣꯏꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯄꯤꯛꯄꯅꯣꯀꯣ ꯅꯣꯏꯒꯤ ꯊꯥꯖꯕꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯄꯤꯛꯄꯅꯣ ꯍꯥꯏꯅ ꯍꯪꯈꯤꯕꯁꯦ ꯅꯣꯏ ꯀꯔꯤ ꯃꯔꯝꯒꯤꯅꯦ ꯍꯥꯏꯅ ꯈꯟꯒꯦ ꯃꯣꯏꯁꯦ ꯊꯥꯖꯕꯗꯤ ꯋꯥꯠꯂꯝꯔꯅꯤ ꯖꯤꯁꯨꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨ ꯃꯣꯏꯁꯦ ꯖꯤꯁꯨꯁꯦ ꯇꯨꯝꯔ ꯂꯩꯔꯕꯅꯤꯅ ꯃꯣꯏꯁꯦ ꯁꯥꯎꯕ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯔꯒ ꯖꯤꯁꯨꯗ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯖꯤꯁꯨꯅ ꯍꯥꯏꯕꯒꯨꯝꯅ ꯃꯣꯏꯁꯦ ꯊꯥꯖꯕ ꯋꯥꯠꯂꯤ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯅ ꯖꯤꯁꯨꯒ ꯂꯣꯏꯅꯕꯁꯦ ꯀꯨꯏꯕ ꯍꯧꯔꯦꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯉꯛꯄ ꯊꯕꯛꯁꯤꯡꯁꯦ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯏꯔꯕꯁꯨ ꯖꯤꯁꯨ ꯃꯅꯥꯛꯇ ꯇꯨꯝꯃꯒ ꯂꯩꯌꯦ ꯍꯥꯏꯕꯁꯦ ꯃꯣꯏꯗꯨ ꯀꯥꯎꯋꯦꯕ ꯏꯁꯣꯔ ꯑꯃ ꯄꯥꯡꯒꯟ ꯄꯨꯕ ꯃꯣꯏꯕꯨ ꯀꯟꯕꯤꯕ ꯏꯁꯣꯔ ꯑꯃ ꯇꯨꯝꯃꯒ ꯂꯩꯌꯦ ꯃꯅꯥꯛꯇ ꯂꯩꯌꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯀꯥꯎꯕꯒꯤ ꯑꯀꯤꯕꯗꯨꯅ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦꯕ ꯎꯜꯇꯥꯗ ꯖꯤꯁꯨꯕꯨ ꯆꯩꯕꯅꯦꯕ ꯅꯪ ꯑꯩꯈꯣꯏꯗꯤ ꯁꯤꯒꯗꯧꯔꯦ ꯅꯪꯗꯤ ꯁꯤꯗ ꯀꯔꯤ ꯇꯨꯝꯃ ꯂꯩꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯔꯛꯇꯁꯨ ꯁꯣꯝꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯑꯒ ꯋꯥ ꯂꯩꯔꯗꯤ ꯃꯤ ꯑꯃ ꯇꯨꯃꯤꯟꯅ ꯇꯨꯝꯃ ꯂꯩꯔꯗꯤ ꯆꯩꯒꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯆꯩꯕꯅꯦꯕ ꯅꯣꯠ ꯗꯦꯠ ꯃꯣꯏꯅ ꯖꯤꯁꯨꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯊꯥꯖꯕꯁꯦ ꯄꯤꯛꯄꯁꯦ ꯁꯤꯗ ꯎꯕ ꯐꯪꯉꯦꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯁꯨ ꯑꯋꯥꯕ ꯃꯇꯝ ꯂꯥꯛꯑꯕꯁꯨ ꯖꯤꯁꯨꯃꯛ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯁꯣꯔ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯃꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯛ ꯀꯥꯎꯔꯣꯏꯁꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯖꯤꯁꯨꯉꯣꯟꯗ ꯂꯩꯔꯗꯤ ꯏꯁꯣꯔꯉꯣꯟꯗ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔ ꯂꯩꯌꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏꯁꯦ ꯊꯥꯖꯕꯁꯦ ꯍꯟꯊꯔꯣꯏꯁꯦ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯂꯦꯁꯟ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏꯉꯣꯟꯗ ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯃꯇꯝꯗ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯁꯦꯡꯗꯕ ꯊꯋꯥꯏꯅ ꯄꯣꯖꯦꯁ ꯇꯧꯔ ꯂꯩꯕ ꯋꯥꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤꯀꯣ ꯃꯥꯔꯛ ꯆꯦꯞꯇꯔ 5 ꯚꯔꯁ 1-20 ꯃꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯁꯤ ꯀꯃꯥꯏꯅ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯤꯁꯇꯔ ꯈꯝꯄꯣꯏ ꯅꯪꯅ ꯈꯔ ꯏꯂꯦꯕꯣꯔꯦꯠ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯣꯏ ꯕ꯭ꯔꯗꯔ ꯈꯣꯏꯅ ꯐꯖꯅ ꯀꯨꯞꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯏꯁꯣꯔꯅ ꯕꯣꯠꯇ ꯆꯠꯄ ꯃꯇꯝꯗ ꯇꯦꯁ ꯐꯦꯠ ꯇꯧꯕꯀꯣ ꯏꯁꯣꯔꯁꯦ ꯑꯦꯅꯤ ꯇꯥꯏꯝꯁ ꯑꯩꯈꯣꯏꯒꯤ ꯐꯦꯠꯁꯦ ꯇꯦꯁ ꯇꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯀꯌꯥꯃꯨꯛ ꯂꯣꯏꯅꯔꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯄꯥꯄꯤꯅꯤꯅ ꯃꯔꯛꯇ ꯁꯣꯜꯂꯒ ꯋꯥꯈꯜꯗꯣ ꯄꯤꯛꯊꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯀꯟꯁꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯄꯔꯄꯁꯂꯤ ꯃꯥꯅ ꯇꯨꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯑꯕ ꯌꯦꯁ ꯑꯦꯛꯖꯦꯛꯠꯂꯤ ꯃꯥꯒꯤ ꯄꯋꯥꯔꯗꯨ ꯎꯠꯅꯕ ꯃꯤ ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯁꯤꯕꯣꯛꯁꯤꯡꯕꯨ ꯇꯦꯁ ꯇꯧꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯄꯨꯛꯅꯤꯡꯗꯤ ꯄꯤꯛꯑꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯀꯣ ꯑꯗꯨꯅꯤꯅ ꯍꯣꯏ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯗ ꯐꯥꯏꯠ ꯇꯧꯅꯕꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯉꯣꯟꯗ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯌꯥꯝꯅ ꯑꯣꯏꯕ ꯀꯣ ꯋꯥꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯉꯣꯟꯗ ꯄꯤꯕꯤꯔꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯥꯁꯦ ꯃꯣꯏꯒꯤ ꯁꯤꯕꯣꯛ ꯃꯌꯥꯝꯒ ꯒꯦꯗꯔꯤꯟ ꯒꯦꯔꯦꯁꯦꯅꯤꯁ ꯍꯥꯏꯕ ꯂꯦꯛ ꯃꯐꯝꯗ ꯃꯣꯏꯅ ꯌꯧꯔꯦ ꯀꯣ ꯃꯣꯏꯅ ꯆꯠꯂꯛꯄ ꯃꯇꯝꯗ ꯕꯣꯠꯇꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯃꯥꯡꯕ ꯀꯣ ꯁ꯭ꯄꯤꯔꯤꯠ ꯀꯣ ꯑꯃꯥꯡꯕ ꯂꯥꯏ ꯇꯣꯡꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯈꯤꯀꯣ ꯑꯗꯨ ꯂꯥꯏ ꯇꯣꯡꯕꯁꯦ ꯏꯁꯣꯔ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯈꯪꯉꯦ ꯍꯥꯏꯌꯦ
ꯃꯥꯁꯦ ꯀꯣ ค่อยในเชงแต่ว่าทวายให้ชุกเอาไว้ก่อน ꯁꯦꯡꯕ ꯃꯤ ꯎꯕ ꯃꯇꯝꯗ ꯁꯦꯡꯗꯕ ꯁꯦꯡꯗꯕ ꯃꯤꯁꯦ ꯊꯃꯣꯏꯅ. ꯈꯪꯉꯦꯕ Ah, ꯃꯉꯣꯟꯗ ꯐꯥꯎꯔꯛꯑꯦꯕꯀꯣ ꯁꯩꯇꯥꯟꯅꯁꯨ ꯃꯅꯨꯡꯗꯒꯤ ꯔꯤꯑꯦꯛꯁꯟ ꯄꯤꯌꯦꯕ ꯀꯤꯕꯗꯣ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯁꯦ ꯏꯁꯣꯔꯅꯦ ꯍꯥꯏꯕ ꯈꯪꯉꯦꯕꯀꯣ ꯑꯩꯉꯣꯟꯗꯒꯤꯅ ꯀꯟꯕꯤꯅꯤꯉꯥꯏ ꯃꯥꯅ ꯍꯥꯏꯖꯔꯤꯀꯣ ꯑꯗꯨ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯁꯩꯇꯥꯟꯅ ꯀꯔꯤ ꯃꯅꯨꯡꯗ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯔꯒ ꯁꯩꯇꯥꯟꯅ ꯀꯤꯕꯁꯦ ꯀꯔꯤꯒꯤ ꯀꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯏꯁꯣꯔꯗꯤ ꯇꯧꯕ ꯉꯝꯕꯅꯦꯕ ꯏꯁꯣꯔꯅꯁꯨ ꯃꯥꯕꯨ ꯈꯨꯗꯛꯇ ꯚꯦꯅꯤꯁ ꯇꯧꯍꯟꯕ ꯉꯝꯃꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤꯒꯤ ꯍꯥꯏꯕ꯭ꯔꯥ ꯄ꯭ꯂꯤꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯣꯛ ꯃꯌꯥꯝ ꯁꯦꯟꯅꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯀꯣ ꯑꯣꯛ ꯃꯌꯥꯝ 2,000 ꯌꯧꯕ ꯑꯣꯛꯇꯨꯗ ꯑꯩꯉꯣꯟꯗ ꯑꯗꯨꯗ ꯊꯥꯖꯟꯕꯤꯌꯣ ꯀꯣ ꯍꯥꯏꯅ ꯃꯥꯅ ꯄ꯭ꯂꯤꯠ ꯇꯧꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯌꯥꯕꯤꯈꯤꯀꯣ ꯑꯗꯨꯅ ꯁꯩꯇꯥꯟ ꯐꯥꯎ ꯏꯁꯣꯔ ꯂꯥꯛꯄꯗ ꯀꯤꯌꯦ ꯈꯨꯔꯨꯝꯃꯦꯀꯣ ꯃꯥꯁꯨ ꯃꯥꯒꯤ ꯇ꯭ꯔꯦꯝꯕ꯭ꯂꯤꯡ ꯑꯣꯏꯕ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯎꯑꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯉꯣꯟꯗ ꯀꯔꯤ ꯎꯄ꯭ꯔꯥ ꯏꯁꯣꯔꯁꯦ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯑꯗꯨꯗ ꯑꯣꯊꯣꯔꯤꯇꯤꯅꯤ ꯍꯥꯏꯕꯁꯦ ꯎꯠꯂꯦ ꯌꯥꯝꯅ ꯀꯣ ꯑꯦꯝꯐꯁꯥꯏꯖ ꯇꯧꯋꯦ ꯏꯁꯣꯔꯁꯦ ꯉꯝꯕꯅꯦ ꯁꯩꯇꯥꯟꯅꯕꯨ ꯁꯩꯇꯥꯟ ꯀꯔꯝꯍꯥꯏꯅ ꯇꯥꯟꯊꯣꯛꯄ ꯉꯝꯒꯦꯔꯥ ꯀꯣ ꯂꯦꯁꯟ 3ꯗꯁꯨ ꯑꯩꯈꯣꯏ ꯅꯩꯅꯈ꯭ꯔꯦꯀꯣ ꯑꯗꯨꯅꯤꯅ ꯑꯗꯨꯝ ꯃꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯐꯠꯇꯕ ꯌꯥꯝꯅ ꯀꯟꯚꯤꯛꯁꯟ ꯑꯣꯏꯕ ꯕꯤꯂꯤꯐ ꯂꯩꯕꯗꯣ ꯏꯁꯣꯔꯅ ꯌꯥꯝꯅ ꯑꯗꯨꯗ ꯆꯨꯝꯊꯣꯛꯄꯤꯈꯤ ꯑꯗꯨꯒ ꯃꯟꯗꯦꯒꯤ ꯂꯦꯁꯟ ꯐꯣꯀꯁ ꯑꯣꯏꯕꯁꯦ ꯀꯔꯤꯗ ꯃꯦꯟ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯗꯦꯚꯤꯜ ꯄꯣꯖꯦꯁ ꯑꯣꯏꯕꯗ ꯏꯁꯣꯔꯅ ꯀꯔꯝꯍꯥꯏꯅ ꯐꯖꯕ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯃꯥꯒꯤ ꯄꯋꯥꯔ ꯎꯠꯄ꯭ꯔꯥ ꯀꯣ ꯃꯥꯁꯦ ꯏꯁꯣꯔꯅꯤꯀꯣ ꯍꯥꯏꯕꯁꯦ ꯎꯠꯄꯅꯦ ꯃꯥꯅ omnipotent omnipresent ꯍꯥꯏꯕꯁꯦ ꯎꯠꯂꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯂꯩꯔꯤ unclean ꯀꯔꯤ ꯍꯥꯏꯁꯤꯔꯥ unclean women ꯀꯣ ꯕ꯭ꯂꯤꯗꯤꯡ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯣ ꯑꯗꯨꯒꯤ ꯅꯨꯄꯤꯒꯤꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯒꯅꯤ ꯑꯩꯈꯣꯏꯅ ꯗꯤꯁꯀꯁ ꯇꯧꯕꯗ ꯕ꯭ꯔꯗꯔ ꯈꯣꯏꯅꯁꯨ ꯑꯗꯨꯝ ꯑꯦꯗ ꯇꯧꯕꯤꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯩ ꯀꯣꯏꯁꯟ ꯑꯃ ꯍꯪꯅꯤ ꯑꯗꯨꯒꯤ ꯁꯦꯡꯗꯕ ꯀꯔꯤ ꯍꯥꯏꯁꯦ ꯊꯋꯥꯏꯁꯤꯅ ꯂꯩ ꯇꯣꯡꯈ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤꯗꯣ ꯁꯩꯇꯥꯟꯅ ꯄꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥꯃꯛꯅ ꯄꯨꯔꯒ ꯂꯥꯛꯄ꯭ꯔꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯦꯁꯟꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯤ ꯑꯃꯁꯦ ꯊꯋꯥꯏ ꯁꯦꯡꯗꯕꯅ ꯌꯥꯎꯔꯕꯁꯨ ꯄꯣꯖꯦꯁ ꯇꯧꯔ ꯂꯩꯔꯕꯁꯨ ꯃꯍꯥꯛ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯀꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯦꯁꯟ ꯄꯥꯕ ꯃꯇꯝꯗ ꯃꯤ ꯑꯁꯤꯅ ꯅꯨꯄꯥꯁꯤ ꯃꯁꯥ ꯈꯛꯇꯅ ꯅꯨꯡꯅ ꯀꯛꯍꯜꯂꯒ ꯏ ꯊꯣꯛꯍꯜꯂꯒ ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯕꯅꯦꯕ ꯀꯣ ꯃꯤꯅꯁꯨ ꯄꯨꯟꯕ ꯉꯝꯗꯕ ꯐꯥꯕꯁꯨ ꯉꯝꯗꯅ ꯂꯩꯕꯅꯦꯕ ꯌꯥꯝ ꯋꯥꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯥꯁꯤꯅ ꯖꯤꯁꯨꯁꯦ ꯎꯕ ꯃꯇꯝꯗ ꯃꯥꯁꯨ ꯇꯥꯔꯝꯃꯅꯤ ꯑꯗꯨꯅ ꯃꯥ ꯖꯤꯁꯨꯅ ꯀꯟꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯅ ꯆꯪꯉꯒ ꯅꯣꯟꯊꯔꯒ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯌꯥꯎꯕ ꯊꯋꯥꯏ ꯁꯦꯡꯗꯕꯗꯨꯅ ꯉꯥꯡꯊꯣꯔꯛꯄꯅꯦꯕ ꯁꯟ ꯑꯣꯐ ꯒꯥꯗ ꯍꯥꯏꯅ ꯂꯥꯛꯏꯀꯣ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯅꯪ ꯑꯩꯈꯣꯏꯉꯣꯟꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯒꯦꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗோ ꯃꯁꯤ ꯑꯆꯧꯕ ꯂꯦꯁꯟꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯁꯤꯁꯨ ꯑꯃꯨꯛꯀ ꯁꯤꯒꯅꯤꯐꯥꯏ ꯇꯧꯋꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯑꯕꯁꯨ ꯑꯩꯈꯣꯏꯉꯣꯟꯗ ꯅꯝꯊꯔꯒ ꯊꯝꯃꯕꯁꯨ ꯖꯤꯁꯨꯉꯣꯟꯗ ꯆꯪꯉꯗꯤ ꯀꯟꯕꯤꯕ ꯐꯪꯉꯦ ꯍꯥꯏꯕꯁꯤꯀꯣ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯃꯦ ꯀꯩꯅꯣꯃꯇꯪ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩ ꯃꯨꯁꯂꯤꯝꯒꯤ ꯕ꯭ꯔꯗꯔꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯍꯥꯏꯒꯟꯕ ꯂꯩꯀꯣ ꯕꯥꯏꯕꯜꯗ ꯖꯤꯁꯨꯁꯦ ꯏꯁꯣꯔꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯑꯗꯨꯒꯤꯗ ꯃꯤꯑꯣꯏꯕꯁꯦ ꯈꯪꯗꯦ ꯖꯤꯁꯨꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯑꯗꯨꯕꯨ ꯗꯦꯃꯣꯟꯁꯦ ꯍꯥꯟꯅ ꯈꯪꯉꯦꯕ ꯗꯤꯁ ꯏꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯠꯅꯦ ꯖꯤꯁꯨ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯚꯔꯁ 7ꯗꯨꯗ ꯄꯥꯕꯤꯕ ꯃꯩꯇꯩꯂꯣꯟꯗ ꯄꯥꯕ ꯌꯥꯔꯗꯤ ꯆꯦꯞꯇꯔ 6 5 verse 7 verse 7 ꯑꯣꯀꯦ ꯑꯩꯅ ꯄꯥꯕꯤꯒꯦ ꯃꯗꯨꯗ ꯍꯥꯏ ꯃꯍꯥꯛꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯡꯊꯣꯏꯔꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥ ꯖꯤꯁꯨ ꯅꯍꯥꯛꯀ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯋꯥꯡꯊꯣꯏꯔꯕ ꯏꯁꯣꯔꯒꯤ ꯃꯆꯥ ꯍꯥꯏꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝꯁꯦ ꯑꯟꯁꯔ ꯂꯩꯇ꯭ꯔꯥ ꯁꯤꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯇꯦꯛꯁꯁꯦ ꯑꯗꯨꯝ ꯈꯪꯖꯤꯟꯍꯧꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯋꯟꯗꯔꯐꯨꯜ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯇ꯭ꯌꯨꯁꯗꯦ ꯄꯣꯔꯁꯟꯗ ꯆꯠꯄ ꯃꯇꯝꯗ ꯖꯥꯏꯔꯁꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯃꯍꯥꯛ ꯑꯁꯤ ꯔꯤꯂꯤꯖꯤꯌꯁ ꯂꯤꯗꯔ ꯑꯃꯅꯤ ꯍꯥꯏꯀꯣ ꯃꯥꯁꯨ ꯑꯗꯨ ꯃꯇꯝꯗ ꯃꯣꯏꯒꯤ ꯐꯦꯔꯤꯁꯤꯁ ꯑꯣꯏꯔꯣ ꯁꯦꯟꯍꯦꯗ꯭ꯔꯤꯟ ꯑꯣꯏꯔꯣ ꯑꯗꯨꯈꯣꯏ ꯈꯥꯏꯔꯛꯄ ꯀ꯭ꯂꯥꯁꯁꯤꯗ ꯃꯥꯁꯨ ꯄꯥꯔꯠ ꯑꯃ ꯌꯥꯎꯕꯅꯦꯀꯣ ꯃꯥꯁꯨ ꯔꯤꯂꯤꯖꯤꯌꯁ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯐꯦꯔꯤꯁꯤꯁꯤꯡꯁꯦ ꯃꯣꯏꯒꯤ ꯖꯤꯁꯨꯒ ꯌꯥꯝꯅ ꯌꯦꯠꯅꯩ ꯍꯥꯏꯀꯣ ꯌꯥꯝꯅ ꯑꯦꯒꯦꯟꯁꯅꯦꯕ
ꯑꯗꯨꯕꯨ ꯖꯥꯏꯔꯁꯤ ꯃꯍꯥꯛꯅꯁꯨ ꯑꯗꯨꯒꯤ ꯄꯥꯔꯠ ꯃꯣꯏꯒꯤ ꯂꯤꯗꯔ ꯔꯤꯂꯤꯖꯤꯌꯁ ꯂꯤꯗꯔꯒꯤ ꯄꯥꯔꯠ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯖꯤꯁꯨꯉꯣꯟꯗ ꯊꯥꯖꯈꯤ ꯍꯥꯏꯅꯦ ꯃꯁꯤ ꯀꯔꯤꯒꯤ ꯊꯥꯖꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯀꯟꯕꯤꯕꯁꯦ ꯍꯧꯔꯦꯀꯣ ꯃꯥꯒꯤ ꯃꯤꯔꯦꯀꯜꯁꯤꯡꯁꯦ ꯎꯕ ꯍꯧꯔꯦꯕ ꯂꯥꯏ ꯍꯧꯖꯤꯛꯀꯤ ꯊꯋꯥꯏ ꯁꯦꯡꯗꯕꯁꯤꯡ ꯌꯥꯎꯕ ꯃꯤꯁꯤꯡꯁꯨ ꯇꯥꯟꯊꯣꯛꯄ ꯍꯧꯔꯦ ꯑꯅꯥꯕ ꯃꯤꯁꯤꯡꯁꯨ ꯐꯕ ꯍꯧꯔꯕꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯥꯅꯤꯀꯣ ꯃꯥ ꯊꯕꯛ ꯀꯩ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯁꯥ ꯂꯩꯇ꯭ꯔꯦꯕ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯆꯪꯉꯒ ꯖꯤꯁꯨꯉꯣꯟꯗ ꯈꯨꯔꯨꯝꯈꯤꯕꯅꯦꯕ ꯀꯟꯕꯤꯌꯣ ꯍꯥꯏꯅꯀꯣ ꯀꯟꯕꯤꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯋꯥꯔꯤꯁꯦ ꯊꯠꯈꯤ ꯍꯥꯏꯀꯣ ꯊꯠꯂꯒ ꯂꯝꯕꯤꯁꯤꯗ ꯆꯠꯂꯦ ꯍꯥꯏ ꯃꯥ ꯖꯤꯁꯨꯁꯦ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯀꯣ ꯃꯥꯔꯛ ꯆꯦꯞꯇꯔ 5:25-34 ꯈꯪꯉꯦ ꯍꯧꯖꯤꯛꯀꯤ ꯃꯆꯥꯒꯤ ꯑꯗꯨ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯍꯣꯏ ꯆꯠꯁꯦ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯆꯍꯤ 12 ꯏ ꯇꯥꯔꯒ ꯅꯥꯔꯒ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯎꯕ ꯐꯪꯉꯦ ꯍꯥꯏꯀꯣ ꯅꯨꯄꯤꯁꯤꯅ ꯈꯜꯂꯦ ꯍꯥꯏ ꯖꯤꯁꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗ꯭ꯔꯕꯁꯨ ꯎꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯀꯟꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯃꯥꯒꯤ ꯐꯤꯔꯣꯟ ꯃꯆꯦꯠ ꯑꯃ ꯑꯩꯅ ꯁꯣꯛꯄ ꯐꯪꯉꯗꯤ ꯑꯩ ꯑꯅꯥꯕꯁꯦ ꯐꯒꯅꯤꯀꯣ ꯍꯥꯏꯕꯁꯦ ꯃꯥ ꯈꯜꯂꯦ ꯍꯥꯏ ꯃꯥꯒꯤ ꯊꯥꯖꯕꯁꯦ ꯆꯥꯎꯕꯗꯣ ꯑꯗꯨꯛ ꯆꯥꯎꯕꯗꯣ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯣꯛꯄ ꯐꯪꯉꯤ ꯍꯥꯏꯀꯣ ꯁꯣꯛꯄ ꯃꯇꯝꯗ ꯈꯨꯗꯛꯇ ꯃꯍꯥꯛ ꯐꯈꯤ ꯍꯥꯏꯅꯦ ꯈꯨꯗꯛꯇ ꯃꯍꯥꯛ ꯐꯈꯤꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯇꯤ ꯈꯜꯂꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯕꯔꯊꯗꯦꯗ ꯆꯠꯁꯦ ꯍꯥꯏꯁꯦ ꯕꯔꯊꯗꯦꯗ ꯆꯠꯂ ꯃꯤ ꯃꯌꯥꯝ ꯈꯨꯝꯃꯒ ꯀꯦꯛ ꯆꯥꯔꯤꯅꯦꯕ ꯑꯩꯁꯨ ꯈꯤꯇꯪ ꯑꯣꯏꯁꯨ ꯂꯦꯛꯄ ꯐꯪꯉꯗꯤꯀꯣ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯃꯥꯁꯨ ꯐꯪꯕꯅꯦꯕ ꯊꯥꯖꯕꯗꯣ ꯑꯩꯁꯨ ꯈꯤꯇꯪ ꯆꯥꯕ ꯐꯪꯉꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯐꯪꯕꯅꯦꯕ ꯃꯥꯁꯨ ꯄꯥꯏ ꯐꯪꯉꯒ ꯐꯈꯤꯕꯅꯦꯕ ꯐꯈꯤꯕ ꯃꯇꯝꯗꯨꯗ ꯖꯤꯁꯨꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯒ ꯆꯠꯇꯦꯅꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯁꯣꯛꯄ꯭ꯔꯥ ꯍꯪꯈꯤꯀꯣ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯐꯥꯎꯔꯝꯒꯗ꯭ꯔꯥ ꯅꯣꯏꯅ ꯀꯔꯤ ꯈꯜꯂꯦ ꯃꯍꯥꯛꯅ ꯐꯤ ꯑꯗꯨ ꯄꯥꯏꯕ ꯐꯪꯉꯒ ꯃꯍꯥꯛ ꯐꯈꯤꯕꯅꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯒꯤ ꯖꯤꯁꯨꯅ ꯑꯣꯜꯂꯒ ꯍꯪꯈꯤꯕꯅꯦ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯁꯣꯛꯄ꯭ꯔꯥ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯎꯠꯀꯦ ꯍꯥꯏꯅ ꯖꯤꯁꯨꯅ ꯑꯣꯜꯂꯛꯑꯒ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯪꯈꯤꯕꯁꯦ ꯃꯤ ꯃꯌꯥꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯊꯥꯖꯕꯁꯦ ꯀꯌꯥꯃꯨꯛ ꯆꯥꯎꯕꯅꯣ ꯍꯥꯏꯕꯁꯦ ꯖꯤꯁꯨꯅ ꯎꯠꯅꯤꯡꯕꯒꯤ ꯁꯣꯛꯄꯗꯣ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯁꯣꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯎꯠꯀꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯖꯤꯁꯨꯅ ꯋꯥꯍꯪꯗꯣ ꯍꯪꯈꯤꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯖꯤꯁꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤꯒꯤ ꯔꯤꯖꯦꯛ ꯇꯧꯈꯤꯕ꯭ꯔꯥ ꯃꯉꯣꯟꯗ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯃꯥꯒꯤ ꯈꯨꯟꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯔꯤꯖꯦꯛꯁꯟ ꯇꯧꯈꯤꯕ ꯑꯠꯆꯥ ꯋꯦꯅꯁꯗꯦ ꯂꯦꯁꯟꯗꯨꯗꯀꯣ ꯃꯥꯔꯛ ꯆꯦꯞꯇꯔ 6 ꯁꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯃꯤ ꯑꯃ ꯈꯨꯟꯒꯤ ꯃꯤ ꯑꯃꯁꯦ ꯊꯤꯑꯣꯂꯣꯖꯤ ꯇꯝꯔꯒ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯄ ꯃꯥꯒꯤ ꯈꯨꯟꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯆꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯋꯥꯈꯟꯗ ꯑꯗꯨꯝ ꯂꯩ ꯑꯁ ꯃꯥꯗꯤ ꯑꯩꯅ ꯈꯪꯕꯅꯤꯗ ꯑꯩꯒ ꯇꯤꯟꯅꯔꯛꯄꯅꯤꯗ ꯃꯥꯗꯤ ꯀꯌꯥꯃꯨꯛ ꯍꯩꯔꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩꯕꯗꯒꯤ ꯖꯤꯁꯨꯕꯨ ꯊꯤꯅ ꯉꯥꯡꯈꯤꯕꯅꯦꯕ ꯑꯁ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯎꯁꯤꯠꯇꯕ ꯂꯣꯟꯗꯀꯣ ꯑꯗꯨꯝꯕ ꯂꯩꯕꯅꯦꯕ ꯃꯥꯗꯤ ꯀꯥꯔꯄꯦꯟꯇꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯕꯥꯏꯕꯜ ꯇꯦꯛꯁꯇꯣ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯄꯥꯕ꯭ꯔꯥ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯆꯦꯞꯇꯔ 6ꯇꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤꯀꯣ ꯚꯔꯁ 2ꯗ ꯁꯤꯗ ꯚꯔꯁ 3ꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔ ꯂꯩꯌꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯎ ꯁꯨꯕ ꯃꯤ ꯃꯦꯔꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃꯁꯨꯡ ꯖꯦꯀꯣꯕ ꯖꯣꯁꯦꯁ ꯑꯃꯁꯨꯡ ꯁꯥꯏꯃꯟꯒꯤ ꯃꯌꯥꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯂꯦ ꯎ ꯁꯨꯕ ꯍꯥꯏꯅꯀꯣ ꯀꯥꯔꯄꯦꯟꯇꯔꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯎꯁꯤꯠꯇꯅ ꯇꯧꯕꯤꯕꯅꯦꯕ ꯃꯣꯏ ꯊꯥꯖꯕꯁꯦ ꯋꯥꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯣꯀꯦ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯁꯦꯕꯣꯛꯁꯤꯡꯕꯨ ꯃꯍꯥꯛꯅ ꯅꯣꯏꯁꯨ ꯗꯤꯁꯥꯏꯄꯜꯁꯤꯞ ꯀꯣ ꯅꯣꯏ ꯄꯥꯎꯁꯦ ꯁꯟꯗꯣꯛꯑꯣ ꯃꯤꯁꯤꯡꯒꯤ ꯑꯅꯥꯕ ꯂꯩꯕ ꯐꯍꯟꯕ ꯆꯠꯂꯣ ꯍꯥꯏꯅ ꯇꯧꯋꯦꯀꯣ ꯃꯇꯝ ꯁꯨꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯁꯤ ꯃꯥꯕꯨ ꯍꯥꯠꯈ꯭ꯔꯕ ꯍꯦꯔꯠꯅꯀꯣ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯄꯦꯇꯔꯟꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯁꯤꯅꯁꯨ ꯖꯤꯁꯨꯅ ꯁꯤꯒꯗꯕ ꯃꯑꯣꯡꯗꯣ ꯃꯍꯥꯛꯅ
ꯍꯥꯟꯅ ꯎꯠꯄꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯎꯠꯄ ꯐꯪꯉꯦꯀꯣ ꯎꯕ ꯐꯪꯉꯦ ꯃꯗꯨꯗꯤ ꯀꯔꯤꯒꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤꯗꯃꯛ ꯊꯕꯛ ꯌꯥꯝ ꯐꯕ ꯇꯧꯕꯤꯔꯒ ꯃꯤꯉꯣꯟꯗ ꯀꯟꯕꯤꯔꯒ ꯕꯦꯞꯇꯥꯏꯁ ꯇꯧꯕꯤꯔꯒ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯤꯁꯨ ꯍꯥꯠꯈꯤꯕꯅꯦꯕ ꯑꯁꯤ ꯍꯥꯠꯈꯤꯕꯁꯦ ꯀꯅꯥꯕు ꯐꯣꯔꯁꯦꯗꯣ ꯀꯣ ꯀꯅꯥ ꯂꯥꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯎꯠꯄꯤꯕꯅꯦꯕ ꯑꯁꯤ ꯀꯅꯥꯕꯨ ꯎꯠꯂꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯀꯣꯟꯅ ꯁꯤꯒꯗꯕꯁꯦ ꯑꯔꯥꯟꯕ ꯇꯧꯗꯕ ꯀꯣ ꯏꯅꯣꯁꯦꯟ ꯑꯣꯏꯕ ꯃꯤ ꯑꯃ ꯁꯤꯒꯅꯤꯀꯣ ꯍꯥꯏꯕꯗꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯎꯠꯄꯤꯕꯅꯤ ꯍꯥꯏꯀꯣ ꯀꯔꯤꯗꯤ ꯖꯤꯁꯨꯁꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯗꯦꯀꯣ ꯁꯤꯟꯂꯦꯁꯅꯦ ꯍꯥꯏꯕ ꯄꯥꯞ ꯂꯩꯈꯤꯗꯦꯕ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯁꯨ ꯃꯥꯒꯤ ꯑꯔꯥꯟꯕ ꯂꯩꯇꯦꯕ ꯃꯥ ꯒꯤꯜꯇꯤ ꯑꯣꯏꯗꯦꯕ ꯑꯗꯨꯕꯨ ꯁ꯭ꯇꯤꯜ ꯍꯦꯔꯠꯅ ꯃꯥꯒꯤ ꯄ꯭ꯔꯥꯎꯠ ꯀꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯠ ꯃꯥꯒꯤ ꯋꯥꯈꯟꯗꯒꯤ ꯐꯠꯇꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜꯗꯨ ꯎꯕ ꯐꯪꯉꯦ ꯃꯥꯔꯛ ꯆꯦꯞꯇꯔ 6 ꯚꯔꯁ 34ꯒ 52 34 to 52 6 ꯚꯔꯁ 34 to 52 ꯁꯤ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯆꯠꯂꯤ ꯍꯥꯏꯀꯣ ꯆꯠꯂꯒ ꯆꯤꯡ ꯑꯃꯗ ꯌꯧꯕ ꯐꯪꯉꯤ ꯍꯥꯏ ꯆꯤꯡ ꯑꯃꯁꯤꯗ ꯌꯧꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ 5,000 ꯍꯦꯟꯅ ꯃꯣꯏꯉꯣꯟꯗ ꯇꯨꯡꯏꯜꯂꯦ ꯍꯥꯏꯌꯦꯅꯦꯀꯣ ꯇꯨꯡꯏꯜꯂꯛꯑꯒ ꯍꯧꯖꯤꯛꯇꯤ ꯃꯝꯃꯛꯑꯦ ꯍꯥꯏꯌꯦ ꯃꯝꯃꯛꯑꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯊꯨꯅ ꯂꯣꯏꯅꯃꯛ ꯆꯠꯍꯟꯈ꯭ꯔꯣ ꯆꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯈꯤ ꯍꯥꯏꯅꯦ ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅꯁꯨ ꯄꯩꯁꯥ ꯀꯌꯥ ꯂꯩꯕ꯭ꯔꯥ ꯀꯌా ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝ ꯂꯣꯏ ꯆꯠꯍꯟꯈ꯭ꯔꯣ ꯃꯣꯏꯕꯨ ꯄꯤꯖꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯄꯤꯛꯑꯦ ꯍꯥꯏꯌꯦꯀꯣ ꯄꯤꯛꯄ ꯃꯇꯝꯁꯤꯗ ꯖꯤꯁꯨꯅ ꯍꯪꯈꯤ ꯂꯣꯐ ꯀꯌꯥ ꯂꯩꯕ꯭ꯔꯥ ꯑꯃꯁꯨꯡ ꯉꯥ ꯀꯪꯕꯗꯨ ꯀꯌా ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤꯅꯦ ꯃꯗꯨꯗ ꯂꯣꯐ 5 ꯑꯗꯨ ꯑꯃꯁꯨꯡ ꯉꯥ ꯀꯪꯕ 2ꯅꯤ ꯍꯥꯏ ꯃꯗꯨꯗ ꯖꯤꯁꯨꯅ ꯂꯧꯔꯒ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯂꯣꯏꯅꯃꯛꯀꯤꯗꯃꯛ ꯃꯍꯥꯛꯅ ꯆꯥꯅꯕꯗꯣ ꯄꯤꯕꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯂꯣꯏꯔꯛꯀꯗꯧꯔꯦꯀꯣ ꯑꯔꯣꯏꯕꯁꯤꯗ ꯂꯣꯏꯔꯝꯗꯥꯏꯗ ꯍꯣꯔꯦꯟ ꯂꯣꯏ ꯆꯥꯕ ꯐꯪꯉꯦ ꯄꯨꯛ ꯂꯣꯏ ꯊꯜꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯌꯥ ꯂꯦꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤꯅꯦ 12 ꯕꯥꯁꯀꯦꯠ ꯂꯦꯝꯃꯦ ꯍꯥꯏꯅꯦ 12 ꯂꯦꯝꯃꯦ ꯍꯥꯏꯅꯦ ꯃꯁꯤ ꯀꯔꯤꯒꯤ ꯍꯪꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅோ ꯍꯥꯏꯔꯒ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯅ ꯆꯥꯅꯕ ꯊꯛꯅꯕ ꯄꯩꯁꯥꯗ ꯋꯥꯈꯜ ꯋꯥꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯖꯤꯁꯨ ꯏꯁꯣꯔ ꯃꯥꯅ ꯂꯣꯏꯅꯃꯛ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕꯤ ꯍꯥꯏꯕꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯎꯠꯄꯤꯌꯨꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯀꯔꯤꯁꯨ ꯅꯠꯇꯕ ꯂꯣꯐ 5ꯒ ꯉꯥ 2ꯗꯨꯅ ꯃꯤ 5,000ꯕꯨ ꯄꯤꯖꯕꯅꯦꯕ ꯑꯔꯣꯏꯕꯗ ꯕꯥꯁꯀꯦꯠ 12 ꯂꯦꯝꯕꯅꯦꯕ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯀꯣ ꯏꯁꯣꯔꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯖꯤꯁꯨꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯎꯠꯄꯤꯕꯅꯦꯕ ꯃꯍꯥꯛꯅ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯃꯨꯛꯀ ꯑꯦꯝꯐꯁꯥꯏꯖ ꯇꯧꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯆꯥꯅꯕ ꯊꯛꯅꯕ ꯂꯟ ꯊꯨꯝꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯋꯥꯠꯂꯒ ꯋꯥꯈꯜ ꯄꯤꯛꯑꯒ ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯉꯣꯟꯗ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕꯤꯕ ꯉꯝꯕ ꯏꯁꯣꯔꯁꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯀꯣꯏꯁꯟ ꯇꯧꯅꯤꯡꯉꯦꯀꯣ ꯑꯔꯣꯏꯕꯁꯨ ꯅꯕꯥꯅꯤꯅ ꯁꯣꯔꯠꯇ ꯍꯥꯏꯅꯤꯡꯕ ꯌꯥꯎꯕ꯭ꯔꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯖꯤꯁꯨꯕꯨ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯂꯧꯁꯤꯟꯕꯤꯗꯕ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛꯁꯇ ꯂꯥꯛꯁꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯈꯪꯅꯕ ꯃꯤ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯖꯤꯁꯨꯒꯤ ꯃꯦꯁꯦꯖꯁꯦ ꯀꯔꯝꯕ ꯃꯤꯗ ꯂꯥꯛꯀꯅꯤ ꯑꯥꯗꯒꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯥꯛꯑꯒ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯂꯒ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯗꯁꯨ ꯂꯥꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯑꯟꯗꯔ ꯑꯦꯁꯇꯤꯃꯦꯠ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯆꯔꯆꯇ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯃꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨ ꯃꯤꯗꯨꯅ ꯄ꯭ꯔꯤꯆꯤꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯆꯠꯂꯒ ꯇꯥꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯣꯀꯦ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯗꯨꯒꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯏꯝꯄꯣꯔꯇꯦꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯤ God may speak to us in every ways, any ways. ꯍꯣꯏ ꯋꯟꯗꯔꯐꯨꯜ ꯑꯣꯀꯦ ꯁꯤꯁꯇꯔ ꯈꯝꯕꯨꯏꯁꯨ ꯂꯩꯕ꯭ꯔꯥ ꯑꯔꯣꯏꯕꯗ ꯍꯥꯞꯅꯤꯡꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣই ꯄꯥꯄꯤ ꯑꯁꯣꯟꯕ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯩꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔꯁꯦ ꯑꯀꯟꯕ ꯏꯁꯣꯔꯅꯦꯀꯣ ꯀꯔꯤꯒꯤ ꯃꯥꯁꯦ ꯃꯤꯔꯦꯀꯜ ꯃꯌꯥꯝ ꯇꯧꯋꯦꯀꯣ ꯅꯥꯕ ꯐꯍꯜꯂꯦ ꯀꯔꯤꯒꯤ ꯃꯌꯥꯝ ꯃꯥꯅ ꯃꯤꯔꯦꯀꯜ ꯇꯧꯔꯒ ꯃꯉꯣꯟꯗ ꯆꯪꯖꯕ ꯃꯤꯕꯨ ꯀꯔꯤꯒꯤ
ina khun handabra karigi ko loinamak perfect oi handabra karigi doubt lei hanbra natra ma se karigi mesaya lakani ningthau lakani hara karigi crown habraga laktabra ko adu ma question mayam tawe akhoi ko mayam khalamba ya adu ma this he just came to set an example ko like to take an example magi nature humble oiba punsi se akhoi su oiningai ko akhoi ngonda akhoi na satisfied oiramdaba yai ko ishor gi ma se dubu as an example akhoi su kari haisra akhoi gi akhoi na habriba akhoi na migumna ko akhoi se yamna lairaba poor oira rich oira su it's not about that ko but then it's about the akhoi gonda humble oiba ishor ngonda akhoi na connection oiba heart to heart connection oiba ko thazaba willing faith adune ishor na pamde khoi bu ko adu akhoi ngonda adugumba doubt mayam leirsu let's try to go remove that stain go and let's try to come closer to God and have faith stand firm dunya Okay, wonderful. Yam thakachare. Aduni Jishuna Taiwan banda lakpase Israelite sing na hojik miracle mi lishing mga bu pizza badu moin uba matamda as mamak ni ekhoi ngonda Roman dagi kanbigidaba haina khalame ko moise wakhan do mai la mane khoi gi punchi desu nungai bu matam le awa bu matam le adubu nungai raga dum leigani haibse khoi khalloise ko Taiwan banda lakpase khoi thajaba hena kansi ishong de hena lep nang tawsi ado mathang da lesson khoi na dum nainamina si tabi khiba mayam su ishong hena porbibo ishino noi su share to biyo comment su to biyo to ga noi question le biso adum hai biyo yam thakachare amen